Hi guys, welcome back to my channel. Ado ngasidi ay vlog se si Jarda Supriya unabagi vlog oidoine si Jarda I kharni layabako summer vacation gi aduga angang se puraga khushiga Supriya unaba chaluge husband na gari thauraga chalani ado mayam ka gari da tonge thauba haure Bondarpur dagi kabungan se adu yamna lapa budi nateba aduga weather su ngasidi nongthi mangbani na ko weather se nungai haiba tare sajre hakchang da yam ingna nong chu da bag ado mayam video sigi mark thana ai mayam da products khara ucharam ge product ase Nutriderm haiba brand dagi ne ai hana su mayam da suggest tawkriba brand ne ado Nutriderm dagi handak engonda thabirakba product sing se first Dermavive ki Hydra face cleanser ne bako aduga mayam Dermavive Hydra cleanser se versatile solution for all skin types and concerns ni soap free ni amasung pH balance cleanser ni aduga siga natural colloidal oatmeal sina impurity se khoi tapna gently preserving essential oil and moisture kaino sengdok pi ba haiba tare ko aduga Nutriderm gi moisturizing lotion si am lightweight oba face cream amani aduga special vitamin E phosphate and moisturizing and powerful skin repair properties aduga reduce to bangamba erythema and other signs of aging oatmeal haiba pot se khogi face kumba khoi skin na yam chana yeba ko skin se calm oiraga cool oihalaba irritated skin kumba allergy kumba leban yam sensitive oiba kumba di down to honbagi magi kaino pangkan pi yeba ko se aduga basically this is loina face and body loina sizinaba yaya but ayi oina di mai khakngda hojik tejari aduga mayam na production se pambi bataragadi mayam description da link hapcharange mayam check out to biba yagani isu khar nuai ba hai tare nong di mange dasu nong di chudre ado view se su phajaba aduga ngasigi view ngasigi numit haiba se yam nungai ba hai tare ma unaba after 1 year unar doine aduna excited soye macha su yam excited oi khushi unabagi ado lambi se duki matik ngasigi imna nungshi na phajai ora go 나 동네 와 발라 와 뭐야 맞지 와 해. 나 이제 vlog 또 이거 코시 아야 코시니 씨만아 빨리 가서 또 보자 코시는 난다라는 나 사이 뭐 탱다니 타자되고 나 힘은 파래 잠하도 큰 호렌 목벤 하이나 헐 खुशी निकला करने को मोबाइल देगा मुन्ने ये कौन तो लगे आयु बाय ला दिल्ली दे 왜 오늘 와 봐요. ai Supriya hoida yore aduga ibani khara time spend tawraga ko horen chak chaba khotagi mubang macha masu tawjarake ado hoji ki oina ngatam ko thage wari watai ngak sanarage off camera da aduga horen kai tawba yeminarsi polite mai 아니 그래 이게 mamaagi natin nang hipido yun nang mamaagi do happy weekend photo ha hello pula ikam wanga magi sene last year dagi una wanga lo nang mama nang style ka hay bulan lo nang oi dedi gi shirt na ka nang style da ra lit pa hay bel ga phara ga tamu ke yu mai ma ko le mai ka bi sono ko sira nail buna khot li aduga khoi sing hak lerba matungda Supriya na cold drink offer tawbire aduga wari watai sum kakawai singa ninewa singa su wari sanadana okha kuina wari limli dana khotana leire after
1 year ꯎꯅꯔꯛꯄꯅꯤꯅ ꯋꯥꯔꯤꯁꯦ ꯁꯨꯝ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯃꯥꯏꯟꯁꯨ ꯌꯥꯝ ꯔꯤꯐ꯭ꯔꯦꯁ ꯑꯣꯏꯔꯦ ꯁꯣꯐꯤꯌꯥꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯇꯣꯏꯅ ꯎꯕ ꯀꯞ ꯑꯩ ꯐꯦꯚꯔꯦꯠꯅꯤ ꯆꯥꯎꯌꯦ ꯑꯁꯦꯡꯕꯗ ꯌꯥꯝ ꯆꯥꯎꯋꯦ ꯑꯩ ꯆꯥꯎꯕꯤ ꯕꯤꯛ ꯊꯪ ꯊꯩꯁꯦ ꯖꯨꯁ ꯊꯛꯑꯁꯨ ꯅꯨꯡꯉꯥꯏ ꯅꯨꯃꯤꯠ ꯃꯃꯥꯏꯃꯨꯛ ꯆꯥꯎꯋꯦ ꯆꯦꯁ ꯇꯧꯔꯣ Sige atompa, ay atompa. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯄ꯭ꯔꯤꯌꯥꯒꯤ ꯐꯤꯔꯣꯟ ꯌꯦꯡꯃꯤꯟꯅꯔꯦ ꯐꯤꯔꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯌꯔ ꯇꯧꯔꯦ ꯀꯔꯝꯕ ꯗꯤꯖꯥꯏꯟꯅ ꯀꯔꯤ ꯐꯖꯩꯅ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯐꯤꯔꯣꯟ ꯑꯣꯏꯔꯗꯤ ꯌꯥꯝ ꯉꯥꯎꯖꯕꯅꯤꯅꯀꯣ ꯑꯗꯩ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯃꯥꯒꯤ ꯐꯤꯔꯣꯟ ꯃꯥꯒꯤ ꯕ꯭ꯂꯥꯎꯁ ꯃꯥꯒꯤ ꯐꯅꯦꯛꯀꯤ ꯑꯇꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯦꯡꯍꯜꯂꯦ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯀꯔꯝꯕꯅ ꯈ꯭ꯋꯥꯏ ꯐꯖꯩ ꯈꯣꯠꯂꯤ ꯍꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅꯗꯅ ꯐꯤꯔꯣꯟꯒꯤ ꯑꯌꯥꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯌꯥꯝꯕ ꯐꯤꯔꯣꯟꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯦ 6,000ꯗꯗꯤ ꯁꯤꯗ ꯍꯣꯡꯉꯦꯕ ꯁꯤꯗꯩ ꯂꯩ ꯗꯥꯏꯔꯦꯛ ꯂꯩꯕ ꯂꯩꯁꯨ ꯌꯥꯝꯕꯅꯤ ꯃꯥꯒꯤ ꯂꯩ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗꯣ ꯂꯩ ꯌꯥꯝꯃꯦꯕ 6,000 ꯃꯥꯟꯗꯕꯩ ꯌꯥꯝꯕꯅꯤꯀꯣ 6,000 ꯃꯥꯟꯗꯕꯩ ꯋꯥꯅꯤꯗ ꯀꯦꯃꯦꯔꯥꯗ ꯐꯖꯗ꯭ꯔꯦ ꯐꯣꯇꯣ ꯃꯆꯨꯁꯤꯒ ꯗꯤꯇꯦꯜ ꯐꯖꯩ ꯃꯥꯏ ꯃꯤꯗꯤ ꯇꯞꯅ ꯂꯣꯏ ꯂꯣꯏꯁꯜꯂꯦꯁꯦ ꯐꯩ ꯇꯧꯖꯧ ꯑꯗꯨꯃꯥꯏꯅ ꯄꯥꯏ ꯂꯩꯇꯦ ꯇꯥꯂꯩ ꯈꯔꯗꯤ ꯑꯩ ꯆꯠꯄ ꯆꯥꯕꯗ ꯑꯗꯨꯝ ꯂꯣꯏ ꯇꯥꯂꯤ ꯈꯔꯗꯣ ꯁꯦꯠ ꯆꯥꯅꯕꯅꯤꯅꯦ ꯁꯤꯚꯤꯡꯁꯀ ꯃꯑꯣꯡ ꯅꯪ ꯇꯥꯂꯤꯗꯣ ꯀꯩꯗꯧ ꯊꯝꯒꯦ ꯍꯥꯏꯅꯣ ꯁꯤꯕꯗ ꯄꯨꯒꯦ ꯍꯥꯏꯔꯣ ꯑꯩꯁ ꯑꯗꯨꯁꯨ ꯅꯪ ꯍꯥꯏꯗꯣ ꯑꯣ ꯐꯖꯩ ꯁꯤ ꯐꯖꯅ ꯀꯩꯅꯣꯁꯦ ꯂꯩ ꯁꯥꯠꯂꯦ ꯁꯤ ꯀꯩꯅꯣ ꯆꯅꯥ ꯅꯥꯄꯤꯔ ꯀꯩ ꯀꯧꯒꯦ ꯑꯩ ꯈꯪꯗꯦ ꯃꯅꯥꯎꯗꯔꯣ ꯁꯦ ꯅꯠꯇꯦ ꯀꯩꯅꯣ ꯔꯥꯅꯤ ꯃꯅꯥꯎ ꯅꯠꯇꯦꯕ ꯔꯥꯅꯤ ꯃꯅꯥꯎ ꯑꯩꯁꯨ ꯍꯥꯏꯕ ꯈꯪꯗꯦꯕ ꯔꯥꯅꯤ ꯃꯅꯥꯎꯒ ꯁꯥꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯐꯤꯗ ꯃꯥꯟꯗꯦ ꯁꯤꯅ ꯄꯨꯔꯥ ꯁꯤꯜꯛ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯐꯤ ꯁꯤꯁꯦ ꯐꯖꯩ ꯐꯅꯦꯛꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯁꯤꯁꯦ ꯄꯥꯝꯗꯅꯅꯦ ꯇꯣ ꯑꯁꯤ ꯃꯣꯏꯔꯥꯡꯁꯦ ꯑꯣꯏꯅ ꯁꯦꯠꯂꯦ ꯁꯤꯅ ꯄꯥꯝꯃꯦ ꯃꯈꯥꯒꯤꯅ ꯄꯥꯝꯃꯦ ꯍꯦꯟꯅ ꯁꯤꯁꯨ ꯀꯩꯁꯨ ꯆꯥꯎꯕ ꯅꯠꯇꯦ ꯆꯥꯎꯗꯦꯕ ꯂꯩꯊꯔꯦ ꯃꯤ ꯃꯆꯥꯗꯤ ꯐꯔꯛꯆꯩꯀꯣ ꯍꯥ 30,000 ꯀꯥꯏꯗꯩꯗꯣ ꯁꯤꯜꯆꯔꯗꯩ ꯗꯥꯏꯔꯦꯛ ꯐꯖꯔꯦ ꯁꯤꯜꯆꯔꯗꯩ ꯃꯩꯇꯩ ꯐꯤ ꯂꯩꯇꯦ ꯌꯥꯝ ꯂꯩꯔꯨꯅꯨ ꯗꯥꯏꯔꯦꯛ ꯂꯩ ꯈꯔ ꯃꯇꯝ ꯉꯥꯏꯖꯔꯁꯨꯅꯦ ꯂꯨꯍꯣꯡꯕꯩꯗꯤ ꯂꯩꯔꯦ ꯅꯨꯄꯥ ꯂꯩꯇꯦ ꯑꯩꯁ ꯊꯤꯅꯨꯗ ꯂꯩꯇꯦ ꯅꯨꯄꯥ ꯂꯩꯇꯦ ꯑꯩ ꯊꯤꯕꯤꯌꯨ ꯍꯥꯏꯔꯣ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩ ꯊꯤꯔꯒꯦ ꯁꯨꯄ꯭ꯔꯤꯌꯥꯒꯤ ꯗꯃꯥꯟ ꯀꯅꯥ ꯗꯃꯥꯟ ꯊꯣꯔꯣ ꯑꯩ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯃꯤ ꯑꯃꯨꯛꯕꯣꯛꯀ ꯂꯣꯏ ꯔꯦꯗꯤ ꯂꯩꯔꯝꯅꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯗꯃꯥꯟ ꯄꯥꯝꯕꯗꯣ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯦ ꯃꯩꯇꯩꯂꯣꯟꯁꯦ ꯁꯨꯗꯕꯒꯤꯅꯦꯕ ꯑꯩꯅ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯗ꯭ꯔꯤꯁꯦ ꯇꯠ ꯂꯥꯎꯋꯦꯕ ꯑꯩꯅ ꯃꯌꯥꯝ ꯍꯩꯕꯨ ꯍꯩꯃꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯃꯝꯁꯨ ꯉꯥꯡꯗꯕ ꯂꯩ ꯈꯨꯅꯤꯡꯒꯤ ꯇꯧꯁꯜꯂꯒ ꯑꯝꯐ ꯂꯩꯇ꯭ꯔꯅꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯑꯩꯁꯦ ꯈꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯥꯝꯅ ꯍꯤꯟꯗꯤꯒ ꯇꯝꯁꯤꯜꯂꯛꯄꯒꯨꯝꯕ ꯍꯣꯏꯅꯦ ꯑꯝꯈꯛ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩꯁꯦ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯅꯪ ꯀꯩꯝ ꯇꯧꯗꯦ ꯀꯩꯝꯇ ꯁꯣꯏꯗꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯒ ꯇꯞ ꯉꯥꯡꯉꯤꯀꯣ ꯇꯞ ꯉꯥꯡꯉ ꯈꯜꯂ ꯉꯥꯡꯉꯤ ꯌꯥꯝ ꯀꯜꯝ ꯑꯣꯏꯕ ꯑꯗꯩꯗꯤ ꯀꯩꯝ ꯇꯧꯗꯦ ꯑꯃꯗꯣ ꯀꯔꯤ ꯌꯥꯝ ꯏꯪꯂꯤꯁ ꯊꯦꯠꯆꯕꯤꯗꯣ ꯏꯪꯂꯤꯁꯇ ꯊꯦꯠꯄꯁꯤꯗ ꯃꯩꯇꯩꯂꯣꯟ ꯉꯥꯡꯍꯜꯂꯒ ꯑꯩꯈꯣꯏ ꯉꯝꯗꯅ ꯍꯤꯟꯗꯤꯅ ꯃꯤꯛꯁ ꯇꯧꯁꯟꯕꯒꯨꯝꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕꯗ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏ ꯀꯥꯏꯅ ꯇꯧꯕ ꯑꯗꯨ ꯍꯩꯅꯗꯦꯕ ꯍꯣꯏꯕ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯂꯣꯟ ꯍꯩꯒꯗꯕꯅꯤ ꯀꯩꯀꯩ ꯍꯩꯔꯣꯏꯗꯣꯏꯅꯣꯀꯣ ꯆꯨꯝꯃꯤ ꯏꯁꯥꯒꯤ ꯂꯣꯟ ꯍꯩꯇꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯂꯣ ꯀ꯭ꯂꯥꯁꯅꯣ ꯈꯜꯂꯁꯤ ꯌꯦꯡꯉꯨꯅꯦ ꯆꯨꯝꯃꯤ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯃꯁꯛ ꯈꯪꯗꯕꯒ ꯆꯞ ꯃꯥꯟꯅꯩꯅꯦꯕ ꯍꯟꯗꯛ ꯄꯨꯖꯥꯗ ꯂꯥꯛꯑꯗꯤꯅꯦ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯎꯅꯔꯔꯣꯏꯁꯦ ꯗꯥꯏꯔꯦꯛ ꯀꯣꯏꯕ ꯀꯥꯏꯗ ꯑꯗꯨꯝ ꯆꯠꯂꯒꯅꯦ ꯏꯁ ꯅꯪ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯅꯪꯒꯤ ꯄꯥꯔꯇꯤ ꯃꯌꯥꯝꯒ ꯑꯗꯨ ꯆꯠꯂꯤ ꯀꯣꯏ ꯆꯠꯂꯤ ꯆꯠꯂꯣꯏ ꯍꯟꯗꯛ ꯄꯨꯖꯥꯗ ꯅꯪ ꯁꯪꯗꯣꯛꯑꯣ ꯑꯩ ꯁꯪꯗꯣꯛꯀꯦ ꯀꯥꯔꯗ ꯇꯧꯔꯒ ꯃꯩꯇꯩ ꯗ꯭ꯔꯦꯁ ꯆꯠꯂ ꯎꯙꯥꯔꯕꯣꯟꯗ ꯀꯣꯏꯔꯨꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯅꯨꯡꯗꯥꯡ ꯅꯠꯇꯦ ꯆꯍꯤ ꯈꯨꯗꯤꯡ ꯀꯅꯥꯅꯣ ꯎꯙꯥꯔꯕꯣꯟꯗ ꯍꯥꯏ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯗꯨ ꯆꯠꯁꯤꯅ ꯍꯟꯗꯛ ꯂꯥꯞꯄꯤꯗꯤ ꯍꯥꯏꯅꯦ ꯌꯥꯝ ꯂꯥꯞꯇꯦ ꯀꯩꯁꯨ
ꯄꯤꯛꯆꯔꯗ ꯍꯥꯎꯕ꯭ꯔꯥ ꯅꯨꯅꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯗꯣ ꯆꯥ ꯁꯣꯐꯤꯌꯥ ꯍꯣꯏꯗ ꯅꯪ ꯈꯨꯁꯤꯒ ꯇꯤꯟꯅꯗ꯭ꯔꯕꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯇ꯭ꯔꯣꯂꯤ ꯑꯆꯧꯕꯗꯣ ꯑꯗꯨꯒ ꯅꯪ ꯀꯥꯏ ꯁꯦꯠꯇꯣꯔꯤꯒꯦ ꯄꯪꯂꯩꯗ ꯂꯩꯁꯟꯅ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅꯤ ꯌꯥꯝꯅꯁꯨ ꯂꯩꯁꯟꯒꯅꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯅꯪꯅ ꯑꯃꯨꯛꯀ ꯄꯥꯝꯃꯛꯀꯅꯦꯕ ꯃꯅꯤꯑꯕ ꯑꯗꯣ ꯑꯩꯅ ꯂꯩꯔꯣꯏꯒꯦꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯍꯥꯏꯔꯛꯏꯅꯦ ꯃꯅꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯆꯦꯁꯨ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯁꯜꯂꯒꯅꯦ ꯁꯦꯠꯄꯤꯗ꯭ꯔꯦꯕ ꯇꯥ ꯂꯩ ꯆꯠꯅꯗ꯭ꯔꯕꯅꯤꯅ ꯁꯦꯠꯅꯤꯡꯗ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅꯅꯦ ꯎꯔꯨꯔꯒ ꯄꯪꯂꯩꯗ ꯂꯩꯁꯟꯕ ꯍꯣꯏ ꯅꯍꯥꯟꯁꯨ ꯕꯖꯥꯔ ꯆꯠꯂꯦ ꯃꯊꯧ ꯂꯩꯇꯕ ꯍꯥꯏꯗꯤ ꯂꯩꯔꯤꯅꯦꯅ ꯆꯠꯂꯤ ꯅꯠꯇꯦꯕ ꯃꯊꯧ ꯂꯩꯇꯅ ꯆꯠꯂꯒꯅꯦ ꯑꯗꯨꯝ ꯏꯁꯥꯅ ꯄꯥꯝꯅ ꯑꯗꯨꯝ ꯂꯩꯁꯜꯂꯦ ꯅꯣꯏ ꯂꯥꯏꯠꯁꯤꯁꯨ ꯐꯖꯩꯌꯦ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯩ ꯂꯥꯏꯠ ꯑꯣꯏ ꯃꯤ ꯅꯧꯊꯣꯛꯀꯅꯦꯕ ꯆꯝꯕ ꯁꯤꯒꯤ ꯖꯨꯛ ꯕꯦꯒꯁꯤꯁꯨꯅꯦ ꯑꯩꯒꯤ ꯖꯨꯛ ꯕꯦꯒꯅꯦꯕꯁꯦ ꯁꯨꯄ꯭ꯔꯤꯌꯥ ꯀ꯭ꯔꯤꯄꯥꯗꯒꯤ ꯐꯪꯖꯕ ꯖꯨꯛ ꯕꯦꯒꯅꯤ ꯑꯗꯨꯗ ꯑꯅꯤ ꯂꯥꯛ ꯂꯩ ꯑꯗꯨꯅ ꯐꯣꯔ ꯐꯥꯗꯔ ꯀꯣꯂꯥꯕꯣꯔꯦꯁꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯃꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯃꯤꯅ ꯌꯥꯝ ꯃꯦꯁꯦꯖ ꯊꯥꯗꯩꯗꯤ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯇꯧꯕꯨꯗꯤ ꯇꯧꯕꯤꯑꯕꯀꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯈꯜꯂꯝꯒꯅꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗꯅ ꯃꯤ ꯀꯌꯥꯅꯣ ꯃꯤ ꯀꯌꯥꯅꯣ ꯆꯨꯝꯃꯤ ꯄꯨꯝꯅꯃꯛꯇꯨꯒꯤ ꯑꯩꯅ ꯄꯦꯜꯍꯟꯅꯕ ꯑꯣꯟ ꯗꯤꯃꯥꯟꯅꯤ ꯑꯁ ꯑꯩꯕꯨ ꯃꯍꯥ ꯁꯥꯏ ꯑꯗꯨꯅꯤ ꯍꯣꯏ ꯈꯔ ꯆꯤꯟꯖꯕꯅꯤ ꯃꯅꯨꯡꯗ ꯃꯥꯅ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯎꯗꯤ ꯎꯗꯕ ꯀꯣ ꯑꯗꯨꯁꯨ ꯁ꯭ꯄꯣꯟꯁꯔ ꯕ꯭ꯂꯥꯎꯁ ꯋꯥꯎ ꯉꯁꯤꯗꯤ ꯋꯥꯔꯗ꯭ꯔꯣꯞ ꯀꯩꯍꯦ ꯋꯥꯔꯗ꯭ꯔꯣꯞꯇꯣ ꯑꯗꯣ ꯋꯥꯔꯗ꯭ꯔꯣꯞꯁꯦ ꯌꯥꯝ ꯃꯦꯁ ꯑꯣꯏ ꯇ꯭ꯔꯥꯏ ꯁꯦꯝꯗ꯭ꯔꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯔꯗ꯭ꯔꯣꯞꯁꯦ ꯌꯦꯡꯕ ꯂꯥꯛꯄ ꯇꯥꯔꯦ ꯑꯩꯁꯦ ꯁꯤꯡꯒ ꯂꯩꯔꯦ ꯃꯤꯟꯇ꯭ꯔꯥꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯊꯨꯞꯄꯗꯣ ꯐꯖꯅ ꯅꯪ ꯑꯩꯉꯣꯟꯗ ꯃꯤꯟꯆꯥꯏ ꯄꯣꯠ ꯑꯃ ꯄꯤꯅꯤ ꯍꯥꯏꯗꯥꯏ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯗ ꯍꯥꯏꯗ ꯄ꯭ꯔꯨꯐ ꯄꯤꯔꯧꯔꯣ ꯐꯥꯒꯤ ꯇꯧꯏꯅꯤꯗ ꯁꯤ ꯂꯧꯒꯦꯔꯅ ꯂꯣ ꯗ꯭ꯔꯥꯏꯌꯔꯁꯦ ꯀꯔꯝꯕꯅꯣ ꯌꯦꯡꯒꯦ ꯑꯩ ꯑꯃꯈꯛꯇꯤ ꯂꯩꯌꯦꯕ ꯌꯦꯡꯉꯁꯤ ꯀꯥꯟꯅꯕ꯭ꯔꯣ ꯈꯪꯗꯦ ꯑꯩꯗꯣ ꯄꯥꯝꯕ꯭ꯔꯕ ꯀꯥꯟꯅꯔꯗꯤ ꯑꯩ ꯂꯧꯅꯤ ꯀꯥꯟꯅꯗ꯭ꯔꯗꯤ ꯈꯪꯗꯦ ꯇ꯭ꯔꯥꯏ ꯇꯧꯔꯁꯤ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯁꯤ ꯊꯝꯕꯤꯌꯨ ꯀꯥꯎꯗꯅ ꯁꯨꯄ꯭ꯔꯤꯌꯥꯗ ꯑꯩꯉꯣꯟꯗ ꯒꯤꯐ ꯑꯃ ꯄꯤꯔꯛꯇꯣꯏꯁꯦ ꯁꯦ ꯍꯣꯏ ꯑꯗꯨꯒ ꯕꯦग ꯀꯂꯦꯛꯁꯟ ꯃꯨ ꯁꯨꯄ꯭ꯔꯤꯌꯥꯅ ꯁꯨꯝ ꯎꯠꯂꯦ ꯃꯊꯛꯇꯒꯤ ꯃꯈꯥꯗꯒꯤ ꯃꯥꯅ ꯄꯦꯛꯀꯤꯡ ꯇꯧꯕ ꯕꯦग ꯈꯨꯌꯥꯝ ꯑꯃ ꯑꯗꯣ ꯃꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯕꯦग ꯈꯔ ꯑꯃꯅꯤ ꯈꯛ ꯎꯠꯆꯔꯦ ꯑꯗꯨꯒ ꯀꯩꯀꯩꯅꯣꯗꯣ ꯂꯣꯏꯅ ꯃꯥꯅ ꯗꯤꯇꯦꯜꯗ ꯍꯥꯏꯕꯤꯔꯒꯅ ꯁꯨꯝ ꯇꯧ ꯑꯩ ꯆꯪꯈ꯭ꯔꯒꯦꯔꯣ ꯁꯤ ꯕꯦꯒꯁꯦ ꯐꯖꯩꯌꯦ ꯁꯤ ꯂꯤꯅꯣ ꯄꯦꯔꯣꯁꯀꯤꯅꯤ ꯁꯤꯁꯨ ꯑꯐꯪꯕꯅꯤ ꯑꯣ ꯑꯩ ꯈꯪꯉꯤ ꯁꯤ ꯑꯦꯃꯥꯖꯣꯟꯗꯒꯤ ꯍꯣꯜ ꯇꯧꯕꯗ ꯌꯥꯎꯔꯤꯅꯤ ꯁꯤ ꯕꯦꯒꯅ ꯊꯥꯡꯗꯣꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯥꯅ ꯕꯦग ꯊꯥꯡꯗꯣꯏꯔ ꯕꯦꯒꯅ ꯃꯥ ꯊꯥꯡꯗꯣꯏꯔ ꯈꯪꯗꯦ ꯈꯣꯏꯌꯥꯕ ꯑꯃꯅꯤꯀꯣ ꯃꯥꯏꯀꯦꯜ ꯀꯣꯔꯁꯀꯤꯗꯤ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯃꯌꯥꯝꯁꯦ ꯁꯨꯄ꯭ꯔꯤꯌꯥꯒꯤ ꯃꯥꯏꯀꯦꯜ ꯀꯣꯔꯁꯀꯤ ꯕꯦꯒꯇꯨꯅꯤ ꯑꯩ ꯑꯃꯨꯛ ꯑꯟꯕꯣꯛꯁꯤꯡ ꯇꯧꯖꯔꯒꯦ ꯐꯖꯩꯌꯦ ꯂꯛꯖꯔꯤ ꯕꯦग ꯑꯗꯣ ꯄꯥꯏꯖꯗꯦ ꯑꯝꯇ ꯄꯥꯏꯖꯒꯦ ꯁꯤꯗ ꯊꯨꯖꯟꯕꯤꯔꯣ ꯅꯠꯇꯦ ꯑꯩ ꯌꯦꯡꯅꯤꯡꯅ ꯇꯧꯔꯤꯅꯦꯕ ꯁꯤ ꯀꯌꯥ ꯍꯥꯏꯕ ꯑꯩ ꯋꯥꯟꯗꯅꯤ ꯇꯨ ꯐꯖꯗ꯭ꯔꯥ ꯐꯖꯗꯤ ꯐꯖꯕꯅꯤꯀꯣ ꯃꯥꯏ ꯗꯤꯇꯦꯜ ꯉꯥꯟꯗꯦ ꯅꯣꯏꯒꯤꯁꯨ ꯂꯩꯕꯤꯗꯣꯏꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯑꯩꯁꯨ ꯂꯩꯖꯕ ꯉꯝꯖꯕ ꯑꯗꯨꯅꯅꯦ ꯅꯪ ꯉꯥꯡꯅꯕꯗ ꯑꯩꯗꯤ ꯈꯗꯥꯡ ꯅꯥꯏꯌꯦꯕ ꯚꯤꯗꯤꯑꯣ ꯍꯥꯞꯄꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯉꯣꯟꯗ ꯅꯪ ꯐꯥꯔꯁ ꯅꯪ ꯁꯤꯒꯦꯀꯣ ꯑꯁꯤꯗꯤ ꯑꯩ ꯁꯦꯝꯗ꯭ꯔꯤ ꯆꯦꯟꯁꯦ ꯀꯛꯇ꯭ꯔꯤ ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩ ꯁꯤꯕ ꯅꯨꯡꯉꯥꯏꯇꯦ ꯁꯤꯍꯦ ꯀꯩꯅꯣ ꯃꯦꯠ꯭ꯔꯦ ꯑꯍꯣꯡꯕꯒ ꯑꯇꯥꯡꯕꯒ ꯀꯩ ꯍꯥꯏ ꯃꯥꯏ ꯗꯤꯐ꯭ꯔꯦꯟꯁ ꯍꯥꯏꯁꯦ ꯌꯦꯡꯉꯨ ꯆꯥꯅꯤꯡꯗꯦ ꯗꯥꯏꯗꯣ ꯈꯔ ꯄꯥꯛꯄꯅꯤꯀꯣ ꯑꯩꯁꯨ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯆꯧꯕ ꯌꯥꯝ ꯁꯤꯔꯝꯃꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯁꯤꯔꯦ ꯑꯗꯨꯅ ꯑꯩ ꯄꯥꯏꯔꯔꯣꯏ ꯑꯩ ꯀꯤꯖꯩ ꯀꯦꯁꯀ ꯇꯥꯔꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯍꯟꯕꯅꯤꯅ ꯑꯗꯨꯗꯩ ꯃꯥꯏ ꯕꯦꯒꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯀꯌꯥ ꯍꯥꯏꯕ 38 ꯃꯦꯇ꯭ꯔꯤꯜ ꯄ꯭ꯔꯥꯏꯁꯇꯣ ꯕꯣꯛꯁꯦꯠꯇ ꯀꯩꯅꯣ ꯑꯩ ꯑꯃꯗꯨꯒ ꯄꯨꯒꯦꯅ ꯑꯍꯥꯟꯕ ꯄꯨꯖꯒꯦꯅ ꯊꯝꯃꯦ ꯐꯖꯕꯅ ꯍꯪꯗꯣꯛꯄ ꯈꯔ ꯍꯥꯞꯄ ꯊꯝꯃꯣ ꯄꯩꯁꯥ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦ ꯕꯦꯒꯇ ꯂꯩꯇꯦ ꯅꯠꯇꯦ ꯐꯩ ꯍꯥꯏꯅꯕꯅꯦ ꯑꯁꯦꯡꯀꯤ ꯁꯤꯖꯤꯟꯅꯗ꯭ꯔꯤꯑꯕ ꯄꯣꯠ ꯐꯩꯅꯦ ꯁꯥꯏꯅ ꯋꯣꯟꯒꯨꯝꯕ ꯑꯗꯨꯝ ꯂꯧꯔꯤꯅꯤ ꯑꯃꯈꯛ ꯄꯥꯝꯃꯤ ꯇꯣꯟ ꯕꯦग ꯈꯪꯕ꯭ꯔꯥ ꯁꯤ ꯈꯣꯠꯂꯤꯔꯣ ꯈꯣꯠꯇꯣꯔꯤ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯈꯣꯠꯈ꯭ꯔꯕꯅꯤ ꯅꯪꯅ ꯍꯥꯟꯅ ꯅꯤꯡꯁꯤꯡꯉꯦꯕ ꯑꯩꯅ ꯇꯥꯡꯕ ꯆꯦꯟꯁꯤꯃꯇ ꯁꯅꯥꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯣ ꯁꯅꯥ ꯑꯗꯨꯝ ꯂꯩꯕꯒꯤ ꯆꯥꯡ ꯑꯃꯒꯤ ꯃꯃꯜꯅꯦꯕ ꯑꯣꯏꯔꯦꯗꯅ ꯈꯤꯇꯪ ꯑꯣꯏꯁꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯐꯖꯕꯅꯦꯕ ꯀꯧꯅ ꯌꯥꯜꯂꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯀꯧꯅ ꯌꯥꯟꯕ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯃꯥꯒꯤꯗꯤ ꯂꯛꯖꯔꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯂꯩꯖꯗ꯭ꯔꯤ ꯎꯪꯈꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯒꯦ ꯑꯗꯨꯒ ꯑꯉꯥꯡꯗ ꯑꯆꯥꯄꯣꯠꯅꯤꯒ ꯆꯥꯔꯦ ꯆꯥꯔꯛꯏ ꯃꯤ ꯐꯔꯕꯅꯤ ꯄꯤꯖꯕ ꯐꯔꯕꯅꯤ ꯁꯤꯗꯅꯦ ꯄꯤꯒꯅꯨ ꯂꯣꯏꯔꯕꯅꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒꯦ ꯑꯣꯐ ꯀꯦꯃꯦꯔꯥꯗ
이뻐 뭐 비브 가고 와리 대포 비브 가래. 세세세. 구이를 번 통다. pot 방에. 다 따로 따로 팔았더니. 영어. Finally, Superge my gift aina hana dei bigena khalamba poto mangonda last da handakti pibagi chance phange pithokre yam kuina thamhaudre engonda su wakhal nungai ba pine na khanba poto sum lei budu nungai te den ko da finally mangonda phange da kai na ne khoi ke thashi na harawi ren ne harawi ren ne lili la khoi ya 진짜 harawi ren ne sana 깜 누시는 이거네. harawi ren ne 아직 깨리라. ke thani ba 아, 뭐 자다 많이 더 우니 야. 에이 강기요. 소프트 이거도 레비브라. 또 뭐 통제도. 와. 와래. कई माली पेद्दो खुशी इज खुशी damna khoi se hanbagi matam yoshale so khoi gi ready tawna khoi thokpa hore aduga clip macha amasu memories oina ba nam hawur zare adom thangi video dadi mukbang video oidone mayam ngai biramo aduga like share and subscribe tabiramo